Lamjingba Group of Company gi Sansam Zeki Court na Bell Pikri. Lamjingba Group of Companies ki Chief Managing Director Sansam Zeki High Court of Manipur na Bell Pikri. Lainga ki Directorate of Enforcement ED na Nagarik Suraksha Sanitya BNSS 2023 ki Section 483 की मखाद रजिस्टर तब केस अमगी मखाद ईडी की कस्टडी लेरिबा संसम जेकी रेगुलर बेल पीबीनब हाई कोर्ट ऑफ मणिपुर थारकीब केस अमग मरी लेना ngasi Manipur High Court ki Justice Eguneswar Sharma ki bench hearing sathakri sadakhiba hearing adu the petitioner ki oina senior counsel Nageswar Rao amasum counsel M Brojendrona Muhutchinki Directorate of Enforcement na Counsel as Suresh Namuchinki, Petitioner Lamjingba Group of Companies ki Chief Managing Director Sansam Zeki ki mathakta company asina unregulated scheme salaiduna Manipur ki investor depositors digi lupa crore satruk hena khongwarki masi ki mathakta Lamjingba Finance na Ponzi scheme yamlaba senpa masi khonggat ki haina maral sidi Lamjingba Group of Companies asi RBI Act Section 45 IA gi makhada non-banking financial companies NBFC register tawdi aduga miyamna awangbu rate handokani haiduna illegal oina sales kongali ballot registration amadi license yauduna bank amagumna loan su awangbu rate piramki sansam zekina ko accused ka laktungaraga MOU ama New Delhi da khuyek piraga Lamjingba Group ki asset AML IA Group the transfer taronki Sansam Zeki ki mathakta Prevention of Money Laundering Act PMLA ki Section 3 ki makhada money laundering ki maral du siri miyoisi ki mathakta investigation sa thari predicate offense loitri investigation ki final file tawbun laitri loinana special court PMLA da Prevention of Money Laundering Act ki makhada trial sa thari haina pali Petitioner si English ngani ka kunga humdagi January kunga mathoidi ki custody da lerakhiban hari court bail pibiga mari lainana sadakhiba hearing adu the court na petitioner na tharakhiba bail application adu personal bail bond oina lupa lakh kunga manga gazette officer ani gi security da pibiga yaba pikhi Christmas kumaina lakpada nungaina da ba asawba leramba punama kaukthokna duna malemda tumthin ngan ba leba ama seminar si amuko Christian Lining Satpasingi Christmas Kumaina Lakpada All Manipur United Clubs Organization Amukona Christian Lining Satliba Furukudi Makti Yepa Pausel Pitakli Loinana Christmas Kumaina Lakpada Manipur Mahau Roll the Isil Inagum Nushi Sanan Amat Oini Himina Kliba Furukudi Magna Nungaina Daba Asauba Leramba Punama Kaukna Duna Malem the Tum Tingan Leba Ama Sem the Bokona Minerasiana Pauselakli Amukogi Secretary Publicity Haisna foreign manga thadorak pasiro laman hai malem gi Christian lining chat pasina December kunga manga sibu Jesus Christ ki mapok numit oina lauduna sahi kudingi Christmas pangthokuna lakli aikhoi gi lamdam masibu Christian lining chat pasingna numit asida thoram masi leptana pangthokna rakli celebration asida su Manipur gi tuan bu khul gi searching da madi maru eba asobo searching da su lining asibu pamjaba singna thoram masi pangthokna bagi sem sa bagi thabak sathanari Christmas na miyoibu kunaida santi thamna ba furup amaga nungsi sana na minungsi lay na hingmina na ba loina na furup masil gi marakta ing na signa tang dulay ta na hingmina duna sakwat pa nungay ba purak na bigi pausal piri Christmas ki numit asin na lakpa na Manipur na mahaw rol dagi isil inawgom nungsi sana na amat oy na hingmina rakli ba furup masil gi marakta Kena ba laitaba nungay na da ba asawba lay na mapuna makauktok na duna nung sisa na amaga mating pang na duna awat apa laitaba sakot lamzil da mangzil ta duna malem na tumtin ngan ba layba ama siyamat ay koy puna Christian na mati nan Christian kay na hot na minarasi hay na amuko na lamda masigi singa mati tamda lariba purup sasun na pausalakli Kangla pau gi editorial miyam na thamzari political gi lauktu na ba yawba dagi wathoki waroisin purak pa ngamdri bara Sahi ahu mapung fazilakadara Manipur wathoki waroisin purakna mainland India gi Delhi da lengak lon gi subli pai ba BJP gi Narendra Modi na lusing ba NDA lengak na political gi ba khongthak maming ta gi ba manung len ba thawng sa tharabra hai gi sauna singna ba lairi thokli ba wathok asigi horak pamamadi nung gi ba kari maram leibadagi no hai badu khangdrabadi waroisin purak ngamloi Nakala marom na central government na wato asigi waroisin purak na ba thamoi sing na hotna ba mathoktai illegal immigrants in Kuki gi khulai pai ba militant sing na logi wang mada
ngamkai lan silaklaga khunda leita sinba singi mafam kya da upal wapal sing kok tholaga popi thaba drug sungba madi drug lalon bigi thabak sing thingba mitop sing khandok pai besi lenga ki tangai phadana topom topom mathoni lenga na war on drug ki lanjang chathaba mitop khandok na ba NRC sat hanna ba thorang na khotpa popi thaba thingba illegal oiba anobu khul sing samkat pa thingba hai besi lon ya ba madi topom top thabani laibak ki apun besaktam ngak na ba madi laibak asibu drug ki kaithil on thokuna miyam drug ki manai uhena na ba hotna ba thingba hai besi miyam amus lenga ki thodang ni lenga amadi miyam na khongthang asi lokhalakibadagi illegal immigrant sin Kuki zau narco terrorist na mitai miyam ki mathakta landa dun war crime chathabigi wathok leirakli besi kana ki maral no landarakli besing na summi haina laugadoribra sugi ground rule thugai tun landarakli besing terrorist ne lathok pa amadi su handokpigi warep lauduna mayai lam Delhi da lengak lon gi supli pai ri balusing besing da pishin ki bo wapum khanna duna thabak to onthok ta bai besi manipur gi miyam bulum na laudabani laibak ki apun be saktam thugai na ba landarakli bi illegal immigrant narco terrorist singi khongthang asi asumba khongthang ni haina lauba tarabadi furup ki apun be saktam kai ki bamadi mitai miyam gi kangkhul mut ki bada central government akai be leiti haina lawi hebada hamam batokle thoklibo wathok asiga mari leina apun be gi saktam thugai na bamadi narco warfare sa thariba sin Kuki zau singi maike digi lenga ki lusingba sindokadabane madi pia lengak thamnabigi demand opposition political party ki maike digi su sagatuna kholaw law ki badu ki maram karigino nakalamarom ruling MLA singi marak tagi su lusingba sinnana batangba lan chathrakibagi ma sarang na bamadi meta da phibam gi khudong chab lawduna central government assembly animated suspension da PR lengak thamjilakhiba simaksu political gi laktuna ba thong amara haibigi singna ba leita banati watho asi state ki subject oibana state na waroisin purakna ba hona bada central government gi maikai digi pifam thokpa politically amadi law enforcing gi oiba mating pirama tarabadi hausuk oiriba phibam asi oiramda bi laiba ki apun ba saktam thugaina ba landarakliba terrorist gi mathakta serak pi da ba haibisi laingaka punna landamina na ba gi thawongni Assam Sarkar ki makai digi tholakpa notification mada pali maduri ngasi district magistrate na thokpa warol amada Karbi Anglong amasung West Karbi Anglong district ta law and order akai bu oiraga district anida rumors kumba amasum pamdaba aranma pawsing social media da sandokpa thingna ki damakta government of Assam na internet mobile data hairiba district sing Karbi Anglong amasum West Karbi Anglong da khudaktagi thingjile hari tawbudabu voice call gumba loinana fixed telephone line gumbagi oinadi hairiba athingba asida konsin deba wafam yauna notification ama Assam government gi maikai degi tholakli adugo tentana sumna myamna thamjagi haujukoina di myam paw matang se lusinjarage amasum makhata ba anoba update myam puna ngamina sena channel sigi maikai degi myang phamda makhata na thamjari